Ngasi akhoi anauba video ama pudana lakjare akhoi naupa ga ngasi akomo jerum challenge tawni habdo ngasi tawjarage jerum challenge to adai sabana su lore akhoi chaksu lamana lore activation chadri honabada adu chaba horage myam chaba hojrage lakman gre ya tana mangwa ai video on tawra ngam de ngam video on tawra minute chatpe ngam kha minute yang yang adum law ke mate Sale busnya micin mangwa Quase melhor.
Aduh. Mhm. 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 Hꯟꯗꯛꯀꯤ ꯃꯨꯛꯕꯥꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯩꯈꯥꯏꯔꯒꯦ ꯍꯥꯏꯗꯣ ꯐꯦꯟ ꯊꯥꯗꯕꯩ ꯍꯨꯃꯥꯡꯒ ꯂꯣꯏꯔꯦ ꯋꯥꯉꯦ ꯋꯥꯉꯦ ꯑꯩ ꯌꯦꯔꯨꯝ ꯆꯥꯖ ꯍꯧꯗ꯭ꯔꯦ ꯆꯥꯖ ꯅꯪ ꯀꯌꯥ ꯆꯥꯏꯕ ꯑꯩ ꯀꯌꯥ ꯆꯥꯏꯕ Đừng chơi như bạn tao này. ꯑꯩ ꯃꯉꯥꯔ ꯀꯩꯅꯣꯝꯗꯨꯗꯤ ꯍꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯉꯥ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯉꯝꯗꯣꯛꯈ꯭ꯔꯦ ꯑꯩ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯌꯦꯔꯨꯝ 5 ꯇꯔꯨꯛꯂ ꯑꯩꯗꯨꯇꯪ ꯆꯥꯎꯔꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯕ ꯌꯦꯔꯨꯝ ꯀꯌꯥ ꯆꯥꯏ ꯍꯥꯏꯅꯗꯣ ꯃꯥꯅ ꯉꯝꯗꯣꯛꯈ꯭ꯔꯦ ꯁꯤꯗꯩꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯗꯤ ꯃꯊꯪꯗꯁꯨ ꯚꯤꯗꯤꯑꯣꯁꯤꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ